ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯥꯃꯨꯔꯩ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤꯅꯦ ꯇꯧꯔꯤꯕꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯆꯠꯂꯤ꯫ ꯃꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗ꯭ꯔꯕꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯝꯂꯤꯕ ꯃꯥꯏꯔꯦꯜ ꯑꯗꯨꯕꯨ ꯐꯠ ꯍꯦꯛꯇꯨꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯑꯃꯒꯨꯝ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯧ ꯅꯨꯄꯤ ꯊꯥꯕꯥꯕꯨ ꯀꯧꯏ꯫ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯜꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯦ? ꯈꯪꯗꯦ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯁꯤ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ? ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯣ ꯃꯥꯏꯔꯦꯟꯁꯤꯔ ꯀꯔꯤꯅꯣ ꯁꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯁꯤ꯫ ꯏꯃꯥꯗꯤ ꯀꯥꯏꯗꯒꯤ ꯃꯥꯏꯔꯦꯟꯅꯣ? ꯅꯅꯦ ꯇꯥꯊꯣꯠꯀꯤ ꯄꯣꯠꯐꯝꯗꯒꯤꯅꯤꯗ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕꯗꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯡꯂꯕ꯭ꯔꯅꯤ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯔꯛ ꯐꯨꯔꯛꯏꯗꯨꯅ? ꯐꯔꯛ ꯐꯨꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯏꯃꯥꯅ ꯏꯅꯦ ꯇꯥꯊꯣꯠꯀꯤ ꯄꯣꯠꯐꯝꯗꯒꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯦꯡꯕꯨ ꯁꯦꯡꯂꯕ꯭ꯔꯥ ꯁꯤꯅꯤ꯫ ꯏꯃꯥꯒꯤ ꯊꯣꯝꯕ, ꯅꯪ ꯅꯊꯧꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ? ꯁ꯭ꯋꯥꯏꯗ ꯑꯩ ꯄꯥꯟꯅꯔꯒ ꯂꯩꯔꯤꯁꯦ? ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ, ꯑꯍꯜ ꯊꯪꯗꯅꯦ ꯆꯣꯞꯇꯕ ꯊꯕꯛꯇꯣ ꯈꯤꯠ ꯇꯧꯔꯅꯨ ꯍꯥꯏꯕ꯫ ꯏꯃꯥ ꯆꯣꯞꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯆꯣꯞꯄꯛꯀꯗꯣꯏꯕ꯫ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯅ? ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯇꯧꯔꯤꯁꯤꯗꯤ, ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯍꯥꯏꯒꯦ? ꯃꯥꯏꯔꯦꯟꯁꯤꯁꯨ ꯀꯅꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥ ꯂꯩꯅꯣꯕ? ꯍꯩ ꯃꯍꯥꯆꯟꯗꯥꯟ, ꯇꯞꯅ ꯉꯥꯡꯉꯨꯅꯤ, ꯃꯤ ꯇꯥꯔꯤꯅꯤ ꯅꯪꯕꯣ꯫ ꯃꯥꯏꯔꯦꯟꯁꯤꯗꯤ ꯅꯗꯣꯝꯆꯥ ꯊꯣꯏꯕꯤꯒꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯒ ꯂꯩꯕꯗꯨꯗ ꯃꯣꯏ ꯆꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯁꯨꯝꯅ ꯍꯦꯛꯂꯛꯄꯅꯤ ꯑꯩꯅ꯫ ꯁꯤꯕꯨ ꯍꯨꯔꯥꯟꯕ ꯀꯧꯕ꯭ꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ, ꯃꯤ ꯆꯥꯕꯤꯅꯕ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯑꯗꯨꯝ ꯄꯥꯟꯖꯅꯤ ꯀꯩꯗꯧꯒꯦ? ꯏꯃꯥ ꯅꯪꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯑꯍꯟꯊꯪꯗ ꯅꯣꯡꯃ ꯆꯣꯞꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯇꯥꯃꯨꯔꯩ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠ ꯆꯩ ꯍꯦꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯌꯦꯞꯄꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯃꯆꯥ ꯃꯃꯧꯅ ꯐꯅ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯔꯁꯨ ꯃꯥ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯥꯅ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯕꯛ ꯆꯠꯅꯕ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯇ ꯆꯥꯛꯁꯤ ꯆꯥꯕ ꯍꯧꯕꯤꯔꯣ, ꯑꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ ꯍꯥꯊꯨ ꯇꯧꯅꯨꯗ, ꯇꯞꯅ ꯑꯗꯨꯝ ꯇꯧꯗ ꯅꯪꯅꯤ꯫ ꯍꯣꯏ ꯑꯗꯣ ꯏꯟꯁꯥꯡꯗꯣ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ, ꯑꯩ ꯊꯨꯝ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯀꯥꯎꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯉꯥꯡ ꯑꯃꯨꯛ ꯀꯞꯁꯤꯜꯂꯛꯇꯅ꯫ ꯊꯥꯏ ꯉꯁꯥꯏ ꯏꯃꯥꯅ ꯄꯨꯔꯛꯄ ꯃꯥꯏꯔꯦꯟꯗꯨꯔ ꯍꯧꯖꯤꯛ ꯊꯣꯡꯉꯤꯁꯦ? ꯍꯣꯏ ꯃꯈꯣꯏꯗ ꯏꯟꯁꯥꯡꯒ ꯂꯩꯇꯕꯁꯤꯗ ꯁꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯕꯅꯤ꯫ ꯏꯃꯥꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯗꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏ, ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯅꯣ ꯍꯥꯏꯗꯅ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯤꯅꯦ ꯃꯈꯣꯏꯗ ꯅꯣꯡꯃꯗꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯗꯦ꯫ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ, ꯇꯧꯔꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯉꯥꯡꯅ ꯁꯛꯅꯕ ꯃꯤꯌꯥ ꯌꯥꯗꯦ ꯇꯧꯔꯤ ꯍꯅꯨꯊꯪꯁꯤꯗ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯃꯨꯔꯩꯗꯣ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯒ ꯃꯃꯧꯒꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏꯗ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯕ? ꯍꯩ ꯏꯃꯥꯒꯤ ꯊꯣꯝꯕ, ꯅꯪ ꯊꯕꯛꯀ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪ ꯅꯨꯄꯤ ꯃꯅꯥꯛꯁꯤꯗ ꯁꯨꯝ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ? ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕ? ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯆꯥꯛꯅꯤ ꯆꯥꯔꯤꯕꯁꯦ, ꯆꯥꯛ ꯆꯥꯗꯕꯤ ꯊꯕꯛ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯕꯣ? ꯍꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯪꯅ ꯆꯥꯛ ꯆꯥꯔꯤꯕꯗꯣ, ꯁꯠ ꯆꯥꯔꯒ ꯆꯠꯇꯧꯕ ꯅꯊꯧꯗꯣ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯍꯣꯏꯁꯦ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯗ꯫ ꯇꯥꯃꯨꯔꯩ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯧ ꯆꯥꯛꯇꯣ ꯊꯤꯔꯣ, ꯑꯩꯁꯨ ꯆꯥꯊꯣꯛꯑꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯉꯁꯥꯏ ꯑꯩꯅ ꯄꯤꯕ ꯃꯥꯏꯔꯦꯜꯗꯣ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯊꯣꯡꯉꯦ ꯏꯃꯥ꯫ ꯀꯔꯤꯅꯣ ꯅꯃꯤꯠꯇꯣ ꯑꯩꯉꯣꯟꯗꯕꯨ ꯀ꯭ꯔꯣ ꯌꯦꯡꯗꯅ ꯂꯩꯇ꯭ꯔꯕꯁꯨꯅꯦ, ꯆꯥꯛꯇꯣ ꯀꯣꯛ ꯊꯤꯔꯣꯅꯦ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯃꯨꯔꯩ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯩꯕꯨ ꯁꯨꯝ ꯍꯤꯞꯆꯟꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯃꯦꯂꯩ ꯍꯣꯏꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯄꯥꯜꯂꯤꯁꯦ, ꯑꯁꯤꯗꯨꯝ ꯆꯔꯣꯡ 2-3ꯗꯪ ꯍꯦꯛꯎꯁꯤꯔꯅꯤ ꯑꯩꯕꯣ꯫ ꯃꯣꯏꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤꯡꯗꯣ ꯌꯥꯝ ꯐꯖꯕꯅꯤ, ꯃꯔꯨꯒ ꯇꯣꯡꯉꯒ꯫ ꯍꯣꯏꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯒ ꯑꯣꯏꯔꯦ, ꯃꯤꯁꯨ ꯇꯨꯝꯅ ꯍꯤꯞꯅꯔꯝꯈꯤꯅꯤ꯫ ꯐꯠ ꯆꯠꯂꯒ ꯆꯔꯣꯡ 1-2 ꯍꯦꯛꯎꯕꯅ ꯐꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯁꯨ ꯑꯣꯏꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯦꯂꯩ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯒ ꯃꯤꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕꯗꯨ ꯍꯦꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯊꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡꯗꯨ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ
ꯃꯆꯥ ꯄꯤꯛꯄꯗꯨ ꯇꯨꯝꯕ ꯍꯧꯗꯨꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯑꯩꯅꯗꯤ ꯃꯥ ꯇꯨꯝꯂꯤꯉꯩꯁꯤꯗ ꯐꯤ ꯉꯥꯏꯍꯥꯛꯇ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯊꯣꯛꯄꯅꯤꯗ ꯏꯃꯥ ꯂꯥꯛꯑꯦ ꯍꯣ ꯀꯞꯄ ꯇꯣꯛꯑꯁꯤ ꯁꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯇꯣ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯁꯨꯝ ꯊꯦꯝꯃꯤ ꯊꯕꯥ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯝ ꯂꯧꯗꯨꯅ ꯂꯩꯔꯕꯗꯤ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯇꯧꯕ ꯌꯥꯔꯔꯣই ꯍꯥꯏꯗꯨꯅ ꯃꯅꯦꯝꯗ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯏꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯀꯥꯗꯤ ꯐꯧꯕꯅꯤꯗ ꯀꯔꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯅ ꯏꯃꯥ ꯊꯕꯥ ꯃꯅꯦꯝꯕꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯁꯨꯝꯅ ꯃꯅꯤꯡ ꯃꯌꯥ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯄꯗ ꯎꯔꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯇꯥꯃꯨꯔꯩꯅ ꯃꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯃꯤꯒꯤ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯀꯟꯅ ꯍꯦꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯒꯤ ꯌꯣꯡꯆꯥꯛꯁꯤ ꯍꯦꯛꯇꯣꯏ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤꯁꯦ ꯇꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯃꯤꯅ ꯈꯪꯉꯒ ꯊꯤꯔꯤꯈꯩ ꯆꯩꯕꯤꯔꯛꯅꯕ ꯍꯩꯃ ꯀꯦꯜꯂꯛꯇꯦꯅꯦ ꯁꯤꯁꯨ ꯁꯨꯝ ꯌꯥꯟꯗꯅ ꯂꯩ ꯋꯥꯅꯤ ꯀꯌꯥ ꯀꯟꯅ ꯌꯥꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯀꯣ ꯃꯁꯤꯗꯤ ꯃꯈꯣꯛ ꯑꯁꯦ ꯂꯩꯊꯦꯛꯀꯦꯀꯣ ꯃꯁꯤ ꯅꯪꯅ ꯉꯝꯃꯒ ꯀꯦꯜꯂꯛꯀꯅꯨꯅꯦ ꯑꯁ ꯀꯝꯗꯧꯏ ꯑꯁꯤꯗꯒꯤ ꯆꯔꯣꯡ ꯐꯖꯕꯁꯤꯒ ꯍꯦꯛꯇꯠꯀꯦꯀꯣ ꯑꯗꯨꯝꯅ ꯌꯣꯡꯆꯥꯛ ꯑꯗꯨ ꯍꯦꯛꯂꯤꯉꯩ ꯊꯕꯥꯅ ꯏꯃꯥ ꯍꯣꯏꯕ ꯈꯪꯉꯤꯅꯦꯍꯦ ꯀꯅꯥꯅꯣ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝ ꯆꯠꯁꯤꯜꯂꯛꯑꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅꯒ ꯎꯈ꯭ꯔꯕꯗꯤ ꯃꯤꯋꯥ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ ꯍꯩ ꯑꯗꯨꯋꯥꯏꯗ ꯏꯃꯥ ꯁꯥꯗꯅꯅꯦ ꯉꯥꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯈꯥꯗ ꯇꯥꯔꯤꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤꯡꯁꯤꯗꯨꯝ 이몽ꯗ 부슬로 ꯆꯠꯂꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯜꯂꯦ ꯂꯦꯞꯇꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤꯡꯁꯦ 이몽ꯗ ꯀꯣꯛ ꯄꯨꯁꯤꯟꯈ꯭ꯔꯣꯅꯦ ꯍꯩꯃ ꯀꯔꯤꯅꯣ ꯇꯧꯗꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯣ ꯀꯣꯛ ꯄꯨꯁꯟꯈ꯭ꯔꯣ ꯍꯥꯏꯔꯦꯗꯅ ꯑꯁꯤꯗꯤ ꯊꯕ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯃꯥ ꯌꯥꯝ ꯇꯟꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯎꯔꯗꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤꯡꯗꯨ ꯄ꯭ꯔꯞ ꯈꯨꯟꯖꯤꯟꯗꯨꯅ 이몽ꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩ ꯍꯀꯥꯝ ꯑꯗꯨ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯍꯛꯆꯥꯡꯒꯁꯤ ꯅꯝꯃꯤ ꯇꯧꯔꯤꯁꯤ ꯅꯨꯃꯤꯠꯁꯤꯁꯨ ꯐꯅ ꯊꯦꯡ ꯂꯩꯔꯝꯃꯦꯅꯦ ꯑꯩꯗꯤ ꯉꯔꯥꯡ ꯋꯥꯃꯟꯈꯤꯗꯅ ꯐꯅ ꯐꯖꯅ ꯇꯨꯝꯃꯦꯗꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯂꯩꯒꯤ ꯅꯨꯄꯥ ꯁꯥꯃꯨꯗꯨ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯉꯥ ꯃꯆꯥ ꯈꯔ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯅꯨꯄꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯧꯒꯠꯇ ꯉꯥꯏꯔꯤꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯗ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨꯅ ꯉꯥ ꯃꯆꯥ ꯈꯔ ꯂꯧꯔꯛꯄꯅꯤ ꯃꯅꯤꯡꯒꯤ ꯗꯥꯏꯕꯣꯆꯧꯗꯣ ꯃꯣꯏ ꯅꯀꯜꯒꯤ ꯀꯣꯝꯗꯣ ꯁꯤꯠꯂꯝꯃꯦ ꯍꯥꯏꯗꯅ ꯍꯣꯏꯅꯦ ꯃꯣꯏ ꯑꯗꯨꯒꯤ ꯀꯣꯝꯗꯣ ꯉꯥꯗꯤ ꯊꯥꯏꯅꯗꯒꯤ ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯉꯥꯁꯤꯡꯁꯤꯗꯤ ꯊꯣꯛꯅ ꯐꯖꯔꯦꯗ ꯍꯣꯏꯅꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯁꯤꯒꯤ ꯉꯥꯁꯦ ꯐꯖꯅ ꯇꯥꯎꯔꯒ ꯃꯅꯤꯡꯒꯤ ꯌꯣꯡꯆꯥꯛ ꯅꯪꯅ ꯍꯦꯛꯁꯤ ꯌꯥꯗꯕꯁꯦ ꯑꯁꯤ ꯍꯦꯛꯂꯁꯤ ꯑꯗꯨꯒ ꯐꯖꯅ 이로ꯜꯂꯒ ꯉꯥꯁꯤꯒ ꯍꯥꯎꯅ ꯆꯥꯔꯁꯤ ꯃꯃꯥ ꯍꯣꯏꯅꯦ ꯃꯄꯥ ꯃꯇꯥꯡꯗꯨꯝ ꯐꯅ ꯆꯥꯔꯦ ꯇꯧꯔꯤꯁꯦ ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯛꯅ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯤꯟꯗꯨꯝ ꯌꯣꯠꯂꯦ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯄꯨꯟꯅ ꯍꯥꯎꯔꯁꯤ ꯅꯨꯄꯤ ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ 이루ꯖ ꯃꯥꯏꯊ ꯇꯧꯔꯒꯅꯦ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯊꯣꯡꯅꯕ ꯇꯧꯔꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ 이루ꯖꯕꯒ ꯂꯥꯏꯔꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕ ꯃꯔꯨꯒ ꯇꯣꯡꯕ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯦꯛꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯌꯣꯡꯆꯥꯛ ꯍꯦꯛꯄ ꯃꯅꯤꯡꯗ ꯂꯥꯛꯏ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯌꯦꯡꯈꯠꯂꯤ ꯃꯥꯅ ꯍꯦꯛꯀꯦ ꯈꯜꯂꯤꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤꯡꯗꯨ ꯌꯦꯡꯉꯤ ꯃꯦꯂꯩꯅ ꯀꯩꯅꯣꯗ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕ ꯑꯅꯤ ꯄꯥꯟꯕꯗꯨꯕꯣ ꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯌꯦꯡꯂꯒ ꯇꯤꯟ ꯌꯣꯠꯂꯤꯕꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯂꯩꯇꯦꯃꯤ ꯑꯃ ꯑꯅꯤ ꯍꯥꯏꯗꯨꯅ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯤꯡ ꯑꯗꯨꯕꯨ ꯃꯁꯤꯡ ꯊꯤꯕ ꯍꯧꯏ ꯃꯁꯤꯡ ꯋꯥꯠꯂꯝꯂꯕꯗ ꯃꯦꯂꯩ ꯁꯥꯎꯅ ꯍꯦꯔꯥ ꯀꯩꯅꯣꯗ ꯌꯣꯡꯆꯥꯛ ꯃꯁꯤꯡ ꯋꯥꯠꯂꯤꯗꯁꯤꯗꯤ ꯑꯁ ꯃꯤꯅ ꯁꯣꯏ ꯍꯦꯛꯑꯝꯕꯅꯦꯕ ꯃꯗꯨꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕ ꯑꯅꯤꯗꯣ ꯃꯔꯨꯁꯨ ꯌꯥꯝ ꯇꯣꯡꯉꯕꯅꯦꯕ ꯑꯩꯅ ꯍꯦꯛꯀꯦ ꯈꯜꯂꯤꯉꯩ ꯃꯤꯅ ꯍꯦꯛꯈ꯭ꯔꯦꯅꯦ ꯑꯩ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯍꯥꯛ ꯆꯟꯗꯥꯟ ꯀꯅꯥꯅꯣꯕ ꯑꯩꯅ ꯆꯥꯕ ꯐꯥꯎ ꯄꯥꯝꯃꯨꯗꯨꯅ ꯃꯔꯨ ꯇꯣꯡꯕ ꯉꯥꯏꯔꯤꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕ ꯑꯅꯤꯗꯨꯕꯨ ꯍꯦꯛꯇ ꯍꯦꯛꯇꯣꯛꯑꯝꯃꯦꯕ ꯃꯈꯨꯠꯇ ꯊꯥꯡꯅ ꯀꯛꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯃꯁꯤꯗꯤ ꯍꯦꯛꯑꯣꯏꯗꯦꯍꯦ ꯌꯣꯡꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯕ ꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯄꯥꯏꯔꯤꯕ ꯆꯩꯒ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯁꯥꯎꯅ ꯂꯥꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯥꯎ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯁꯥꯃꯨꯅ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯅ ꯏꯁꯥꯎ ꯁꯥꯎꯔꯤꯕꯗꯨꯕꯣ ꯌꯣꯡꯆꯥꯛ ꯍꯦꯛꯅꯤ ꯍꯥꯏꯗꯅ ꯃꯅꯤꯡꯗ ꯆꯪꯈ꯭ꯔꯒ ꯌꯣꯡꯆꯥꯛꯇꯤ ꯀꯗꯥꯏ ꯍꯣ ꯑꯩꯅꯅꯦ ꯅꯍꯥꯟꯗꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕ ꯃꯔꯨꯒ ꯇꯣꯡꯕ ꯑꯅꯤ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯊꯝꯕꯗꯣ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯩꯅ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯗꯅ ꯅꯉꯣꯟꯗ ꯅꯍꯥꯟꯅ ꯍꯦꯛꯇꯣꯛꯂꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭रो ꯐꯔꯩꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯑꯩ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ
ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯊꯝꯂꯤꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕ ꯑꯅꯤꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯣ ꯑꯗꯨꯁꯨ ꯑꯃꯠꯇꯒ ꯅꯠꯇꯅ ꯑꯅꯤꯃꯛ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯕ ꯑꯩ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯣ ꯌꯣꯡꯆꯥꯛꯇꯨ ꯆꯥꯔꯒ ꯃꯈꯣꯡ ꯍꯥꯝꯊꯗꯅ ꯁꯤꯔꯣꯀꯣ ꯑꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗꯀꯣ ꯑꯩ ꯑꯁꯨꯝꯅ ꯃꯦꯂꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯊꯕꯥ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯆꯦꯟꯈꯩꯔꯤꯕꯅꯤ ꯊꯕꯥ ꯑꯃꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯦꯂꯩ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯆꯦ ꯃꯦꯂꯩꯁꯦ ꯌꯥꯝ ꯁꯥꯎꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯁꯦ ꯍꯦꯛꯂꯨꯔꯤꯕꯅꯣ ꯈꯪꯗꯦꯕ ꯁꯤꯕꯨ ꯃꯤꯅ ꯈꯪꯅꯔꯛꯂꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩ ꯇꯟꯖꯩꯗ ꯂꯥꯏꯕ ꯀꯗꯥꯏꯗꯒꯤꯅꯣ ꯍꯨꯔꯥꯟꯕꯤ ꯑꯃꯕꯨ ꯏꯅꯦꯃꯣꯏꯅ ꯍꯦꯛ ꯐꯪꯉꯤꯗ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯃꯨꯔꯩꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯧꯋꯥ ꯅꯪ ꯆꯥꯛ ꯊꯣꯡꯗꯧꯔꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯊꯣꯡꯒꯗꯧꯅꯤ ꯐꯔꯦ ꯐꯔꯦ ꯊꯣꯡꯉꯝꯃꯣ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯣ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨ ꯑꯃꯨꯛ ꯍꯪꯉꯛꯏꯗꯨꯅ ꯑꯗꯨ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯐꯠ ꯍꯜꯂꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛ ꯀꯨꯝꯊꯩ ꯊꯪꯅꯕꯔꯣꯝꯗꯒꯤ ꯃꯦꯂꯩ ꯏꯁꯧ ꯂꯥꯡꯗꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯦꯛ ꯇꯥꯁꯤꯜꯂꯨꯏ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯦꯂꯩꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯔꯦꯗ ꯃꯥꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯅꯤꯈꯛ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯤꯅꯦ ꯃꯥꯅ ꯑꯁꯨꯛ ꯁꯥꯎꯅ ꯉꯥꯡꯂꯤꯕꯁꯦ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯐꯖꯕꯗꯨꯕꯨ ꯎꯊꯛꯇꯨꯗ ꯁꯨꯝ ꯌꯥꯟꯗꯅ ꯊꯝꯃꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯍꯦꯛꯇꯣꯛꯄ ꯇꯥꯕ ꯃꯁꯥꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯦꯂꯩꯁꯨ ꯍꯥꯟꯅꯗꯒꯤ ꯇꯥꯃꯨꯔꯩ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯠꯌꯦꯡꯗꯨꯗ ꯇꯥꯃꯨꯔꯩꯗꯤ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯀꯨꯏꯅ ꯃꯤꯠꯆꯥꯅꯕ ꯉꯝꯗ ꯇꯥꯃꯨꯔꯩꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯠ ꯊꯣꯛꯈꯤ ꯃꯦꯂꯩ ꯇꯥꯃꯨꯔꯩꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯕꯗ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯑꯣ ꯑꯩꯒꯤ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕ ꯃꯤ ꯈꯪꯉꯤ ꯃꯣꯏ ꯃꯄꯥ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕ ꯃꯤ ꯈꯪꯉꯦꯕ ꯑꯦ ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯍꯣ ꯀꯅꯥꯕꯨ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯍꯨꯔꯥꯟꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯃꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯅꯠꯇ꯭ꯔꯗꯤ ꯍꯨꯔꯥꯟꯅꯕ ꯃꯤ ꯂꯩꯇꯦꯕ ꯅꯪ ꯍꯥꯏꯁꯤꯕꯨ ꯏꯇꯩꯃ ꯇꯥꯃꯨꯔꯩꯕꯨꯔꯣ ꯍꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯏꯇꯩꯃ ꯇꯥꯃꯨꯔꯩꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯗꯨꯕꯨ ꯅꯃꯤꯠꯃꯛꯅ ꯎꯍꯧꯔꯕ꯭ꯔꯅꯦ ꯏꯃꯤꯠꯁꯤꯅ ꯎꯍꯧꯗ꯭ꯔꯕꯁꯨ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯃꯥ ꯅꯠꯇꯅ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯡ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯅꯃꯤꯠꯃꯛꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨꯋꯥꯏꯗꯁꯨ ꯉꯁꯥꯏꯗꯒꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯇꯨ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯑꯩꯅ ꯐꯥꯎ ꯆꯥꯕ ꯄꯥꯝꯃꯨꯗꯅ ꯅꯨꯡꯇꯤꯒꯤ ꯇꯦꯟ ꯀꯨꯠ ꯌꯣꯠꯂꯒ ꯌꯦꯡꯉꯤꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯃꯨꯔꯩ ꯍꯥꯏꯕꯤ ꯅꯨꯔꯥ ꯊꯥꯡꯕꯤꯁꯤꯅ ꯀꯌꯥꯗ ꯂꯥꯏꯅ ꯍꯨꯔꯥꯟꯈ꯭ꯔꯤꯅꯣꯕ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯃꯨꯔꯩ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯅꯥꯗꯒꯤ ꯀꯔꯤ ꯍꯦꯛꯄ ꯌꯥꯕ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯠꯂꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯥꯈꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯈꯤꯒꯤ ꯃꯃꯧꯁꯤꯡꯅ ꯍꯩ ꯃꯦꯠꯄ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯁꯥꯈꯤꯁꯨ ꯇꯥꯃꯨꯔꯩꯅ ꯃꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯞꯂꯞꯅ ꯍꯩ ꯃꯧꯁꯥ ꯅꯄꯣꯠ ꯅꯆꯩꯗꯨ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯃꯤ ꯂꯥꯛꯑꯦ ꯁ꯭ꯋꯥꯏꯗ ꯇꯥꯃꯨꯔꯩꯅ ꯏꯆꯦ ꯁꯥꯈꯤꯌꯥ ꯀꯔꯤ ꯆꯥꯔꯤꯅꯣ ꯅꯃꯧꯁꯤꯡꯒ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯍꯩ ꯃꯦꯠꯄ ꯁꯨꯝ ꯆꯥꯔꯝꯕꯅꯤꯗ ꯇꯥꯃꯨꯔꯩ ꯅꯪꯕꯨ ꯁꯨꯝ ꯀꯣꯏꯔꯛꯏꯔꯣ ꯍꯣꯏ ꯏꯆꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏ ꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯏꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯌꯨꯝꯗꯒꯤꯒ ꯍꯦꯟꯗꯣꯛꯄ ꯁꯪꯗꯦ ꯇꯧꯔꯤꯁꯦ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯅꯁꯨ ꯌꯥꯝꯃꯤꯗꯣ ꯑꯗꯨꯅꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯒꯤꯁꯨ ꯅꯁꯨꯗꯨꯕꯨ ꯊꯥ ꯀꯌꯥ ꯍꯥꯏꯔꯛꯂꯒꯦ ꯐꯅ ꯆꯥꯎꯔꯝꯃꯅꯤ ꯃꯥꯁꯨ ꯀꯗꯥꯏꯗꯒꯤ ꯊꯥꯅꯣꯗ ꯏꯆꯦ ꯆꯍꯤ ꯐꯥꯔꯦ ꯀꯩꯅꯣ ꯅꯣꯏ ꯅꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒ ꯍꯞꯇꯥ ꯑꯃꯇꯗ ꯄꯣꯛꯃꯤꯟꯅꯈꯤꯕꯅꯤ ꯀꯥꯎꯔꯕ꯭ꯔꯥ ꯏꯆꯦ ꯁꯈꯤꯕꯣ ꯏꯆꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯅꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯅ ꯍꯟꯅꯈꯤꯗꯕꯅꯤꯅꯦ ꯇꯥꯃꯨꯔꯩ ꯃꯉꯛ ꯑꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯕ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯉꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯥꯈꯤꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯤꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯇꯥꯃꯨꯔꯩ ꯂꯤꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯈꯜꯂꯤ ꯊꯣꯏꯕꯤ ꯁꯅꯥ ꯏꯁꯨꯗꯤ ꯃꯁꯛ ꯐꯖꯔꯤꯕ ꯃꯃꯥ ꯂꯧꯗꯅ ꯂꯥꯛꯑꯣ ꯁꯤꯗ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯐꯝꯃꯔꯥꯋꯣ ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯁꯦ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯇꯥꯃꯨꯔꯩꯅ ꯀꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯝꯃꯤ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯏꯁꯨꯅꯤ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦꯀꯣ ꯃꯁꯛ ꯑꯁꯤ ꯃꯕꯣꯛ ꯑꯩ ꯂꯧꯗꯅ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯐꯖꯗꯣꯏ ꯆꯠꯅꯤ ꯍꯌꯦꯡꯋꯥꯏ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯄꯥꯈꯪ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯧꯔꯤ ꯄꯣꯠꯅꯤ ꯍꯥꯏꯒꯨꯝꯗꯅ ꯀꯨꯁꯨ ꯀꯨꯃꯦꯟꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯃꯁꯝ ꯃꯅꯥ ꯑꯁꯤꯅꯒ ꯐꯔꯤꯕ ꯖꯨꯝ ꯖꯨꯝ ꯇꯥꯗꯅ ꯍꯥꯏꯗꯅ ꯃꯁꯝꯒꯗꯨ ꯅꯥꯟꯗꯅ ꯇꯧꯏ ꯃꯁꯝ ꯅꯥꯟꯕꯗꯨꯗ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯗ ꯇꯞꯅ ꯄꯥꯏ ꯂꯤꯛꯇꯨ ꯍꯦꯛ ꯄꯥꯏꯕꯗꯨꯗ ꯁꯥꯈꯤꯅ ꯐꯠ ꯍꯥꯏꯔꯛꯏ ꯇꯥꯃꯨꯔꯩ ꯏꯁꯨꯒꯤ ꯂꯤꯛꯇꯨ ꯐꯖꯗ꯭ꯔꯥ
ha isi Sakhiya nangi nasu nupigi likse yam phajai san kayagi no sibo phajabani san ahum makhai ni kuidri saba handakta mapana sabibani hoinya onthoknabu phajari tawrisi mangak sam masas da sibasi agboki thoibi sana sangoso imungda isudi maramokpane mapal sida koina lainu nungsit phataba yam sitle isu amuk nani hai mawa noi su numit tarakadawri sai khotli singsia loisinaba tawrone loisilawro si Sakhiya adudi ai su muk salage ha nang salage haibro aidi ngasai nang salaningabani kari haiba noisia kaisu haideda satlo kona muk law haibani da Tamuray satkrabada Sakhi mamauto onsinduna asumna haide is angangi sanaga si paiduna masidai sida ma khalibu ma gumbana khanmu wakhalbu aina khangaro isininya Sakhi yengondabu ai mawa nangsu yumda leibadane angangi sanalik sienba yaponti ko lekai sia mi phataba yam lei sanaga manglak tawribani manglabadinya aikhoidani mangjadauba asumna matam khara su hauki Nomagi numitni Tamuray makut aduda nga asoba mayanduna lambida sali madubu lambida lakliba phajabina uduna imabo nga lairuriro nga adudi thokna saurida nga saningi haidana kaithel masadagi lairubani nangdi karai salibano aisu kaithel masa phaudang chaluge tawbani phajabisu kaithel masa tamna lai nga leige haiduna sanglakpani adubu nga yonbi rasidu kana isau langduna leirami karambo huranbano haibanida Migi yoli bungasidagi nga achauba mayekta huralaga chatkiwani karamba tanjadabu huralibano khangdeba uhawla hawdedo as ai haribasini yam ngami haribasini ko ngami uhawla hawdemi phajabina isia haima phajabiya nangoiria isidi khoidou saugatlingaidane nang nakpu hawje kari lawge haibano nangbo nga masamta lawge tawbani ado kaino isina suk sauna leiramlibasibo Ho aina ne tharogi potphamda kwa leiba saluraga halakpada sida lehauba nga porong achauba mina huran khre kanan huralibano haibasu uhodre tawrisi ai khoidoksi saugatpana loirabani tawrisi as unthokpanida kanano ne adumna migi yonaba haidana thamliba nga dubu hekta huran khribuduba angakpani ko moiso asagi sel puthoktuna leiraga sabagi mahut hurani do haidana khalibasisu angakpani hairisin madugi porong huraliba mido nga do sabada nga marupalaga sibo isinuko ma ngasai ini Tamurayna makutta porong asauba mayalaga satkibudubu aibo kaidawrage phajabiya kana satkri haibano isia aina lambida lakpada hausik waida ini Tamurayna nga porong asauba mapairaga mayum lamda satkibu uraeba aido kaithel masadagi lerakpa ngani budi hai rasi hausik tada wakal lakpu kum tawi man huran soidana oiramgani kaya tangamino yenguko madugi huran bido hausik waida swaida lumpet yam chatlambani ai se wakal hek oi haudeda ngayon da lairi mayum chatlaga tik tawruge ko ai phajabi nang ngai hakta si leiramuko madugi Tamuray haido ai amukta tanarukige he huran bi maradi ngamhallaroi ko ai asumna rasi sauningbagi mayaina magi potpham gadu phajabidi yenghalamduna Tamuray bu tanare Tamuray su mayum yauraga leiram rasi thongalomdagi yam sauna Tamuray bu kauduna sanglai Tamuray Tamuray haibi huran biya mapangse tholau law matang aduda thabasu yenakharomdagi thoklakpani rasina sauna mani bu kauduna sanglakpaduda ine kaidoba yaurage yam sauna thaba nangni nanem huran bidu leitro leirabadi yam thuna kauthoro ai lae hayu ima somda mapanda mukta thokpiro kari muk tawrage nga thongdaba maroi mapang khiti hiuge tawraga ina Tamuray imungdagi nga ngangdana thoklakpani aduga rasina adumna moigi sumanga duda leptuna leirambaduda ipa pakhatna ihe rasiya nang na iro kai leira kari leire kai Tamuray haibi huran biya nang na haujik ta aigi potphamdagi porom achauba huran khibado ai khanglabo ena khanbro hai huran biya nga do yam thuna puthoro Tamuray adumna rasina kitlauna namlakpadudama chenpham leitri adubu masum ngamnabu khumlei hera kainu da rasi aina karamba kanda nangi potphamdagi nga huran khre ha nangna migi mayum si laklaga adumna hekta hairibudubo is kaya da mana ngang nu yengune
เฮ้ยเบมานั่งนั้นนักขุดมั่งนะไอ้งอนตะกี้ฮุรานขีบปโรมาโซบโดยาแล้วก็ลำบิจะสันขีบโดมีอย่างอูดันให้รักละบันนี่เนี่ยไอ้งอนตาจินทีบีนังบ่ฮ่าฮ่าโยมีไอ้เนี่ยไกเที่ยวตะกี้เสียปีตุนั่นไล่ดูริบปโรมตะบัวนั่งงอนตะกี้ฮุรานเลยให้ริบะนัวปุ่นอกเสนิงตราอิสขนาดตะกี้ไล่ริบอัมตาให้เราเนี่ยอัมตาให้รอบะขนาดตะกี้ไล่รักเกโหไกเที่ยวตะกี้ไล่ริบะไกเที่ยวตะกี้มาเลมสิดังงาปโรมโยนริบะสิบัวนั่งขักตันนี่ขัลุระไบรเบมานาบัวที่เสียกสินจัตระกะกะรีโทเอให้ตันนะสวยได้หลักแล้วก็งามเจ้าสานี่เนาะอีไม่เปียไม่เปียยำงำเมวานี่มาหน่ะมีกี่มาปวดฮุรานนะกะไอ้มุสุอีปวดจิกสันน่ะมีก็ตาหันละดันนะให้ฮุรานบีนั่งงำบะสิงอามีดะกว่างาดอเปรปุทโรนัดจะบดีงาสิเนี่ยก็ยังนับไปสันนะรอตานิ่งเดดราสิปวดโยลูเกดีให้ตันนะสวยดะมีกี่มายุ่มสิหลักแล้วกันเนี่ยโถ่นะมีขนาดบ่าวริบสิบุตันบุตันเดดนังสุขนาดบ่าวไปบุกไก่เนาะฮะกะริกินังมีกี่มาปวดฮุรานดิเก็บฮะยาทุนงาดูพุทโรนัดจะกะงาดูกิเสียปีรักปะมาอันนี้สิเดกมาคันไอ้ที่ไก่ดูบกี้เสียปีดูริบนังวนฮะมีกี่งาโดนังฮุรานนะบันนี่นะเสียดูปีดูริบไอ้นังกี่งาฮุรานที่ให้บุตรบัวนัดเดนังบัวนัดไม่มังไม่อูระประให้บันนี่ตาใส่เด็กนั่งเนี่ยมีกี่สมองสิเดเลียบแล้วก็หันจินงาฮุรานบีให้ตันนะให้ริบตัวอาศัยฮุรานบีจินที่มีสิ่งสมองจันทร์ก็เลยกันแต่บกี้สรุปดีอีมุงเด็ดจังดูยิ่งเลยกันตาอาตุนพารานี่อาศัยให้ดูนะอีมุงเด็ดพัดเอกสังกีใครโนราเสียก็ได้แต่นั่งสังกีดูบ่ไงโคฮันดูเสียสักเกให้มาไอ้ก็เสียบิ๊กเชลมานี่เอกแต่อินใครได้มีกี่มุงสิดะพัดเอกสังกีวานี่ราศีสักสังตำนะเอกแต่สันเลยaduga nga do leibra hai tuna koi thi kai de bu tham li bano ni swai de ni nga leiba u de na nga si tha shi pong thi ye ko hai de na mangak to koi lei tu na ye maning thong ha tu da mangak to phat chep tha tu na yeng lu bani u re yena kha tu da kompak na kup la ga lei bado changsin tu na kompak atu phat hai ga tu na ye is nga si da lei de da nga ma ku ka sia khot pa hura mi ne ta mu re hai bi huran bi yaนั่งหนูงาฮุรานได้หายไปได้เนี่ยสิได้เลยดิบสิไอ้ยี่ปอมดูนัดระใครโง่นะมีเนอะใครเที่ยวตะกี้เลยดูปังงาตัวบัวนั่งเหยียดแต่สิฮุรานวิตาหันแต่นั่งงางรีบตัวบัวการิกินอมาจินซุ่มหันจินที่เนี่ยนั่งงาสิเนี่ยงาสิโอ้ยเลยมาตุ้งมาเน่าก็ตัวระบดีก็ยังแต่ซาร์ให้ฮุรานบินั่งฮุรานบิอะนั่งฮุรานบิบังงาเสียอูเด้ฮุรานบิสิดีนั่งฮุรานบิสิดีนั่งอาศัยตัวงาดูปูรก็สักขีราศีตามูเรนะกูเครียดนี่งาสิมันอีงำดันนะปีแล้วปนี่ไอ้ดีงาทุ่งมาซาแล้วนี่ให้ดันนะว่าเขาก็สิหนุ่มไอ้จุระกะทบปะดาวนี่งาใส่เด็กที่ตัวรีบมาองกันดูทับดียุบล้นไกรวนนะบกี้มามังดายามนี่อีกไก่บ่ให้ตัวอวยระบันนี่ทับโทกีมาปุ่มน้ำมักอดูมากีมาป้าเดเป่าตำลำโทมาซาวนะมาดังงางนั่นเองการิโนให้บันนี่ดาอิมานะตัวรีบสิसिगुम थबकसे तौरनु हाइदना हंजिन हाइरब नट्रो अदुगा इमाना याबा कौब लेट्रिसे करिगिनो हाय नंगना करि खंगे ngaदो आइनु हुरालुब नति हाइरेदना करिनो खंगे सुक जगत सु ngangi he saita ngaदो हुरालब नट्रबदि करि तौबगी इनेरा सिना अखोइदा लाक्लगा थिना ngang युमनोन गरोना मगी ममांगदगा करिति काइतबरै मा हाय इबुंगो नतु हाइसिंगबिदुना खरा इनसिलगाने स्वाइदा nganगदन लैरनु इमा तानिंगदि का सिदगी खरा थुनमक थोख्रो इनसिन बाइबु कै इमाना तौरीदो तौनु हाइबनि इमाना नसा नामोय खोइगी करीमदा खंद्रिबसिबु करिगिन एखोइ खुल लेकाइ सिगी ममांगदा युमदगी मपाल फावबु थोकपा ngamद्रे थोमबा ममादा मतुंग तौदनबा हाइदना ngang मयाबा ngangi असुमना नुमित अदुसु हौखि नोमगी नुमितनि थबा खुलगी पुखरी असौबदा इसिंग सोकपा लाकपनि माबु लाकपा उबदा हानदगी लेरमलिबा मौसिंगना थबाबु तारसनु मतागुम असुमना हाइनै मालासनाना लाएतु असिदा मोइगी तामुरे हाइबि हुरालबिदो अदुगी ममौ नुपिसे असिसुने वादि ngang-ngang-द्रगा कइनोमदि तौबनिको मी मनुंग हुत ओइना तौरदना थोइबिना अइदि मोइ मुंगदगी थोकलकपा मिसिंगसे अमतेक नुंसिदिहे लाताना मने मान हुरालिबदो मसा ममौ ओइबा मोइना करिमता हाइद्रा खंगदि वानि नत्रगा मोइना यादना इनजिलगा हुरान हलिब्रा हाइबसु खंगपोन्तेदा मोइ अमता जाप मानयेबा मालासनाना होइने माबु हेक लाक्पा मफम खुदिंगी पोट मांगसे तौरदौनि आइदि मोइसे हाइना सकिद्रे लाइमा थोइबिना मोइगी वाखलोन सिसु आंगकपनिको मीगी मपोट मसै हुरानगनिदो हाइदना खलिबसिसु आंगकप नत्रो मालासनाना
ꯍꯣꯏ ꯕꯦꯝꯃ ꯅꯍꯥꯟꯁꯨꯅꯤ ꯏꯅꯦ ꯔꯥꯁꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯉꯥ ꯍꯨꯔꯥꯜꯂꯝꯃꯤ ꯍꯥꯏꯗꯅ ꯏꯅꯦ ꯔꯥꯁꯤꯅꯅꯦ ꯃꯌꯨꯝꯗꯒꯤ ꯉꯥꯗꯣ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯁꯤꯅꯤ ꯄꯨꯔꯥ ꯀꯨꯝꯍꯩꯅꯤꯀꯣ ꯑꯣꯏꯔꯤꯁꯦ ꯂꯇꯥꯅ ꯏꯁ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯉꯝꯃꯤꯅ ꯇꯥꯃꯨꯔꯩ ꯃꯥꯗꯤ ꯃꯂꯥꯁꯅꯥꯅ ꯁꯤꯕꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯅ ꯅꯣꯏꯗ ꯑꯩꯗꯤ ꯏꯅꯦ ꯔꯥꯁꯤꯅ ꯇꯧꯔꯤꯗꯣ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯃꯤꯅ ꯃꯣꯏꯒꯤ ꯃꯔꯝꯗ ꯁꯨꯝ ꯉꯥꯡꯅꯕꯗꯒꯤ ꯇꯥꯃꯨꯔꯩ ꯃꯆꯥ ꯃꯃꯧꯅ ꯇꯣꯏꯅ ꯇꯣꯏꯅ ꯉꯥꯡꯖꯩ ꯇꯧꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯈꯔ ꯍꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯤ ꯇꯥꯃꯨꯔꯩ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯇꯨꯝꯊꯕ ꯌꯥꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯤꯁꯨ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯏꯆꯥ ꯏꯃꯧꯅ ꯉꯥꯡꯃꯟꯗꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯑꯩꯅ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯣꯛꯇꯕꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯀꯅꯥꯗꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯧꯅꯤꯡꯈ꯭ꯔꯦꯗ ꯇꯁꯦꯡꯅ ꯈꯨꯠ ꯁꯥꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯍꯦꯛ ꯆꯠꯂꯤ ꯋꯥꯅꯤ ꯑꯩꯕꯨ ꯍꯣꯏꯗ ꯌꯥꯝ ꯂꯥꯞꯅ ꯆꯠꯇ꯭ꯔꯁꯨ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯗꯣ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯇꯥꯃꯨꯔꯩ ꯇꯁꯦꯡꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯋꯥꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯀꯣꯏꯕꯗꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯤꯂꯩꯍꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯉꯥ ꯐꯧꯔꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯍꯦꯛ ꯎꯔꯨꯏ ꯑꯁꯤꯒꯤ ꯄꯣꯂꯥꯡꯁꯦ ꯃꯤꯂꯩꯅ ꯉꯥ ꯍꯦꯛ ꯍꯦꯛ ꯐꯧꯕ ꯄꯣꯂꯥꯡꯗꯨꯅꯤ ꯐꯅꯗꯨꯝ ꯐꯔꯦ ꯉꯥꯁꯤ ꯍꯣꯔꯦꯟ ꯐꯃꯨꯡꯗ ꯍꯤꯞꯅ ꯁꯥꯏꯕ ꯌꯥꯔꯦ ꯃꯁꯤ ꯍꯦꯛꯇ ꯂꯧꯁꯤꯜꯂꯨꯔꯒꯦ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯤꯒꯤ ꯉꯥ ꯐꯧꯔꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯆꯪꯈꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯒꯤ ꯃꯄꯥꯝꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯍꯩꯖꯤꯡꯄꯣꯠ ꯌꯥꯎꯕ ꯊꯕꯥ ꯑꯃꯗꯤ ꯇꯥꯃꯨꯔꯩ ꯂꯥꯛꯂꯝꯃꯤ ꯈꯣꯏꯕꯤꯅ ꯏꯅꯝꯃ ꯂꯥꯛꯄꯤꯔꯦꯗꯅ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯤꯗꯥ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯍꯣꯏ ꯈꯣꯏꯕꯤ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯣꯟꯊꯣꯛꯅ ꯏꯅꯝꯃ ꯍꯣꯏꯅ ꯁꯣꯝꯗ ꯉꯟꯇꯥ ꯂꯥꯛꯄꯁꯤ ꯏꯃꯥꯒꯤ ꯊꯕꯥ ꯏꯁꯨꯗꯣ ꯏꯃꯥ ꯑꯝꯇ ꯄꯣꯒꯦꯁꯦ ꯍꯣꯏ ꯏꯃꯥ ꯂꯝꯁꯥꯡꯒ ꯂꯥꯛꯄꯒ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯩꯁꯨ ꯄꯣꯊꯥꯎ ꯑꯉꯥꯡꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯧꯕꯤꯒꯦ ꯏꯅꯝꯃ ꯁꯨꯝ ꯐꯝꯕꯤꯌꯨꯀꯣ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯆꯥꯅꯕ ꯀꯕꯣꯛ ꯍꯩꯕꯣꯛꯀ ꯄꯨꯊꯣꯛꯍꯜꯂꯛꯀꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯤ ꯊꯕꯥꯁꯨ ꯃꯄꯥꯝꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯒꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯇꯥꯃꯨꯔꯩꯁꯨ ꯁꯨꯝ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯕꯗ ꯇꯥꯃꯨꯔꯩꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯁꯨꯝ ꯆꯪꯂꯛꯄꯅꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯤꯒꯤ ꯃꯣꯟ ꯃꯈꯥ ꯑꯣꯏꯔꯞꯅ ꯁꯦꯡꯒꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯛꯏ ꯇꯥꯃꯨꯔꯩ ꯃꯕꯨꯛꯅꯤꯡ ꯑꯗꯨꯕꯨ ꯐꯥꯊꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯦꯡꯒꯥꯎꯗꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ ꯃꯤꯒꯤ ꯄꯣꯠꯌꯦꯡ ꯄꯤꯔꯝꯕꯒꯤ ꯌꯥꯎꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯇꯥꯃꯨꯔꯩ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯦꯡꯒꯥꯎꯗꯨ ꯁꯦꯒꯥꯗ ꯐꯠ ꯌꯦꯞꯁꯤꯟꯗꯨꯅ ꯐꯤ ꯏꯟꯁꯤꯜꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯔꯛꯂꯒ ꯐꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯏꯕꯤꯗꯨ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯊꯕꯛ ꯊꯣꯛꯄꯁꯤꯗꯤ ꯀꯣꯛꯇꯨ ꯉꯥꯎꯏ ꯇꯧꯔꯤꯁꯤ ꯑꯗꯨ ꯋꯥꯠꯂꯦꯒ ꯑꯗꯥ ꯋꯥꯠꯂꯦꯒ ꯑꯩꯕꯨ ꯁꯦꯡꯒꯥꯎꯗꯨꯕꯨ ꯉꯁꯥꯏ ꯃꯣꯟ ꯃꯈꯥꯁꯤꯗ ꯊꯅꯝꯕꯒꯨꯝ ꯇꯧꯗꯥꯏꯅꯦ ꯂꯩꯇꯦꯅꯦ ꯁꯤꯗꯁꯨ ꯑꯩꯕꯨ ꯊꯝꯐꯝꯒ ꯑꯣꯟꯅꯔ ꯆꯠꯂ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤꯗ ꯊꯅꯝꯕꯅꯤꯗ ꯑꯩꯕꯣ ꯍꯥꯏꯗꯨꯅ ꯁꯦꯡꯒꯥꯎꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯑꯉꯥꯡꯗꯣ ꯑꯩꯃꯨꯛ ꯂꯧꯕꯤꯔꯒꯦ ꯏꯃꯥ ꯋꯥꯔꯝꯃꯅꯤ ꯍꯩ ꯑꯉꯥꯡ ꯂꯧꯕꯒ ꯂꯥꯏꯔꯤ ꯁꯤꯗ ꯁꯦꯡꯒꯥꯎ ꯑꯃꯒ ꯂꯥꯛꯄ꯭ꯔꯅꯤ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯁꯦꯡꯒꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯎꯗꯦꯅ ꯏꯃꯥ ꯎꯗꯦꯕ ꯑꯩꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯁꯤꯗꯅꯤꯗ ꯊꯅꯝꯕꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯃꯤꯒꯤ ꯄꯣꯠꯌꯦꯡꯁꯨ ꯐꯅꯌꯥꯝ ꯌꯥꯎꯈꯤꯕꯅꯤꯅꯦ ꯊꯕꯥ ꯃꯅꯦꯝꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯅꯦꯝꯗꯤ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯟꯖꯩ ꯍꯦꯔꯥ ꯏꯃꯥꯅ ꯂꯧꯔꯝꯒꯗ꯭ꯔꯅꯦ ꯂꯧꯔꯝꯃꯣꯏꯗ ꯏꯃꯥꯗꯤ ꯃꯄꯥꯟꯗ ꯉꯁꯥꯏꯗꯒꯤ ꯐꯝꯃꯤꯁꯤꯒꯤ ꯏꯃꯨꯡꯗꯁꯨ ꯆꯪꯉꯛꯄ ꯎꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯝꯐꯝ ꯑꯣꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥꯅꯒ ꯊꯝꯐꯝ ꯀꯥꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯝꯇ ꯐꯖꯅ ꯊꯤꯌꯨꯁꯦ ꯂꯩꯖꯔꯝꯅꯤꯌꯦ ꯃꯁꯤ ꯑꯃꯗ ꯑꯩꯕꯨ ꯊꯝꯐꯝ ꯀꯥꯎꯕ ꯅꯠꯇꯦꯗ ꯍꯧꯖꯤꯛꯇꯅꯤ ꯁꯤꯗꯅꯤꯗ ꯊꯅꯝꯕꯗꯣ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯈꯣꯏꯕꯤꯁꯨ ꯃꯐꯝ ꯑꯃꯗ ꯂꯩꯖꯔꯝꯅꯤ ꯈꯟꯗꯨꯅ ꯑꯇꯩ ꯊꯕꯛ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥ ꯍꯣꯏꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯈꯣꯏꯕꯤꯅ ꯃꯆꯥꯒꯤ ꯄꯨꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯈꯥꯎꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ ꯏꯃꯥ ꯆꯠꯅꯕ ꯇꯧꯔꯁꯤꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯤ ꯌꯨꯝ ꯌꯧꯕꯗ ꯏꯅꯝꯃ ꯈꯥꯎꯁꯤꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯍꯥꯞꯄꯅꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯅꯅꯤ ꯅꯃꯧ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯃꯥ ꯑꯉꯥꯡꯁꯤ ꯑꯝꯇ ꯄꯥꯏꯔꯝꯃꯣ ꯑꯩ ꯏꯃꯨꯡꯗ ꯅꯥꯍꯣꯡ ꯊꯅꯝꯕ ꯃꯥꯜꯂꯤ ꯑꯝꯇ ꯂꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯇꯥꯃꯨꯔꯩꯗ ꯄꯤ ꯇꯥꯃꯨꯔꯩ ꯑꯉꯥꯡ ꯂꯧꯅꯕ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯄꯗ
ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯤꯒꯥꯗ ꯌꯦꯞꯂꯤꯕ ꯁꯦꯡꯒꯥꯎꯗꯨ ꯃꯈꯥꯗ ꯄꯣꯞ ꯇꯥꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯁꯦꯡꯒꯥꯎꯗ ꯑꯃꯨꯛ ꯌꯦꯡ ꯇꯥꯃꯨꯔꯩꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯇꯥꯃꯨꯔꯩꯁꯨ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯉꯥꯡꯁꯤꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ ꯇꯨꯃꯤꯟꯅ ꯃꯁꯨꯗꯨ ꯄꯝꯗꯨꯅ ꯂꯩ꯫ ꯊꯕ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯅꯦꯝꯒꯤ ꯃꯇꯧꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯉꯥꯡ ꯑꯗꯨ ꯃꯅꯦꯝꯗꯒꯤ ꯐꯠ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯁꯥꯎꯅ ꯆꯠꯈꯤ꯫ ꯇꯥꯃꯨꯔꯩ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯃꯧꯕꯨ ꯇꯥꯟꯅꯈꯤ꯫ ꯌꯨꯝ ꯌꯧꯔꯕꯗ ꯊꯕꯥꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯊꯣꯡꯕꯗ ꯇꯝꯂꯝꯃꯤ꯫ ꯑꯩꯗ ꯁꯤꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯩ ꯏꯄꯥꯎꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯦ꯫ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯆꯥ ꯅꯃꯧꯁꯤ ꯌꯣꯜꯂꯕꯅꯤꯅ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯅꯨ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕꯅꯦꯕ꯫ ꯏꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯅꯪ ꯅꯊꯟꯗ ꯌꯨꯝꯁꯤꯗ ꯂꯩꯒꯦꯒ ꯂꯩꯍꯧ ꯑꯗꯨꯒ ꯍꯨꯔꯥꯟꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯅꯤꯡ ꯇꯧꯍꯧ꯫ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒ ꯇꯁꯦꯡꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯧ ꯏꯃꯥ ꯂꯥꯜꯂꯤ꯫ ꯏꯃꯥ ꯇꯁꯦꯡꯅ ꯂꯥꯜꯂꯤ ꯉꯁꯤꯗꯤ꯫ ꯑꯩ ꯉꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯅꯣꯏ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤꯕꯗꯒꯤ ꯇꯥꯃꯨꯔꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯨꯔꯥꯟꯈꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯡꯆꯠꯇꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯍꯧꯈꯤ꯫